ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ST ꯂꯤꯁꯇ ꯆꯠꯅꯕ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯁꯦꯟꯇꯔꯗ ꯊꯥꯅꯕ CMꯗ WMCꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯃꯩꯇꯩꯕꯨ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ST ꯂꯤꯁꯇ ꯆꯠꯍꯟꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤक ꯔꯤꯄꯣꯔꯠ ꯑꯃꯁꯨꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤꯒꯤ ꯏꯊꯅꯣꯒ꯭ꯔꯥꯐꯤक ꯔꯤꯄꯣर्ट ꯁꯦꯟꯇꯔꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯊꯥꯕꯤꯅꯕ ꯋꯥꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ WMCꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗ ꯆꯦꯔꯣꯜ ꯑꯃ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯋꯥꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ WMCꯒꯤ ꯆꯦꯌꯔꯃꯦꯟ ꯍꯩꯀ꯭ꯔꯨꯖꯝꯅꯕ ꯁ꯭ꯌꯥꯝꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯃꯔꯤ ꯂꯩꯅꯕ ꯔꯤꯄꯣर्ट ꯑꯅꯤ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯟꯇꯔꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯊꯥꯕꯤꯅꯕ ꯇꯛꯁꯤꯟꯕꯒ ꯂꯣꯏꯅꯅ ꯁꯦꯟꯇꯔꯅ ꯔꯤꯄꯣर्ट ꯑꯅꯤ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯜꯂꯛꯈꯤꯕ ꯔꯤꯄꯣर्टꯀꯤ ꯀꯣꯄꯤ ꯑꯃꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ एनक्लोज ꯇꯧꯗꯨꯅ ꯄꯤꯁꯤꯟꯈꯤ ꯃꯩꯇꯩꯕꯨ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯌꯥꯎꯕ ꯍꯥꯏꯕ ꯑꯁꯤ ꯈꯛꯇꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤꯒꯤ आइडेंटिटी प्रोटेक्शन अमदी मतम कुइनगी सर्वाइवल ngomgani हौजिक लैरिबा क्राइसिस असिगी वारोइसन पुरकपा अमदी लमदम असिदा तुंग कोइनगी इंगतप पुरकपा हाइबा वाफम असिगा मैतैना ST लिस्ट सनबा हाइबसिगा मानरोय अमदी मणिपुरदा थोकलिबा क्राइसिस असिगासु मरी लेनदे हाइनसु चेरोल अदना पल्ली कुकीजो काउंसिल KZC की चेयरमैन की युमदा बॉम लंगसिलमले कुकीजो काउंसिल KZC की चेयरमैन हेनलियन थांगलेट की युमदा नहान नुमिदांग पुंग निपालोम ताबदा मसक खंगदबसिंगना बॉम लंगसिंदुना अटैक चथरमले हाइरी अमरोमदा बॉम लंगसिंदुना अकी अखंग पिरंबा थवोंग अदुबु कुकी एनपी सुचामपुर अमसुंग कुकी शिप एसोसिएशन सुचामपुरना अकनबा मौंगदा कंडेम तौरकले कुकी एनपी सुचामपुर की प्रेसिडेंट इंचार्ज CH हेनकोलन खोंगसाई अमसुंग कुकी शिप एसोसिएशन सुचामपुर की प्रेसिडेंट लेटकाम हाउकिप अनिना पुना कुयेक पिदुना थादरकपा चेरोल अमदा सिक्योरिटी गार्ड लैना असिगुम्बा थवोंग चथरंबा असि सिक्योरिटी की प्रोटोकॉल थुवाइबगा लोनना सिक्योरिटी मेशिनरी की थबक फेल ओइरे हाइबा ताकपनै डिस्ट्रिक्ट असिदा सिविल सोसाइटी ऑर्गेनाइजेशन अमगे लुसिंगबदा बॉम लंगसिंदुना अटैक चथरपगी थवोंग असि हंदकी असिना अहानमनी हाइबगा लोनना थवोंग असि हक्सना लवी हाइरी मरी लेनबा ऑथोरिटीना अथुबा मतमदा बॉम लंगसिनबदा सेनबसिंग फादुना मकोगी मतकता सबसाबा एक्शन लौगदबनी हाइना डिमांड तौबगा लोनना हाइरिबा असे थबकतो ओंथोक्तबा तारबदि मका ताना थोरकपा थौदोकसिंगी दायित्व गवर्नमेंट पुगदबनी मरी लेनबा ऑथोरिटी सिंगना मियामगी अमदी सिविल सोसाइटी लीडर सिंगबु ngaksenbagi akanba thabak lahutkedabani haina suphongdorakle asigomba thawong mipum khudimakna kandem tokpham thoi masigi matangda wari sanaduna loisenbagi mahut peace amasung harmony gi belu ngakna hena secure oiba society amagi damak puna thabak tawminase haina suphongdorakle angang ani classroom da sol lonsinduna thamlambagi thodok tiganaba kangankhre नियम की वांगमदा इम्फाल वेस्ट के स्कूल अमगी कादा क्लास 2 तमलिबा अंगांग अनि फजिनदुना थमकी हाइबगी मतंगदा थिजिनदुना नुमित 30 की मनुंगदा खंगलकनबा मणिपुर कमीशन फॉर प्रोटेक्शन ऑफ चाइल्ड राइट्स MCPCR की चेयरमैन कैसम प्रदीप कुमारना वांगोय जोनल की ZEO दा खंगनख्रे था असिगी तरहमदोयदा MCPCR की चेयरमैन कैसम प्रदीप कुमारना खुये पीदुना थादरपो ऑर्डर अमदा हाई था असिगी तरुकता इम्फाल वेस्ट की स्कूल अमदा क्लास 2 तमलिबा अंगांग अनिबु स्कूल की मतम लोरबा मतुंगदा क्लासरूम अमदा थोंगलोसिंदुना थमकी हाइना अंगांग अनि अदुगी ममा मपासिना वाकलक्के हाइरिबा वाकत असिना सुमलंबा थोकलबदी कॉर्पोरल पनिशमेंट अमदी मेंटल हरासमेंट पीबुगिदमक राइट टू चाइल्ड टू फ्री एंड कंपल्सरी एजुकेशन एक्ट सेक्शन 17 की मखादा सेराक पीबा याय थौदो असिगी मतंगदा हाइरिबा स्कूल अदुगी असिस्टेंट टीचर अमा सस्पेंड तौख्रे हाइरि अदुमकपु वाकलिबा अदुददी ओजा अमदगी हेना चनरमगनी हाइना पल्ली MCPCR ना थौदो थोपम अदुदा आक्तेनना येंसिलुबा मतमदा क्लासरूम अमदा महिरोय मरफु मौद्रा थमदुना चाइल्ड प्रोटेक्शन स्टैंडर्ड कालमदबा थेंगनखि हाइरि कमीशन फॉर प्रोटेक्शन ऑफ चाइल्ड राइट्स एक्ट के मखादा MCPCR दा थौदो अदुगी मतंगदा मरिक सुमना थिजिनदुना नुमित 30 की मनुंगदा खंगलकदबनी अमदी मतुंगदा अमु हना थोक्तनबा सबसाबा थबक लखोटकेदबनी हाइनसु ऑर्डर अदुना हाइरि मणिपुर की अनौबा डेवलपमेंट प्रोजेक्ट सिंगदा मपांगी कंपनी अमतना लौबा यारोय हाइना KCP की माइकेदगी फोंदोरकले
Hauze hauze contract paiduna chathariba development project sing natana Manipurgi oiba anauba development project amata mapandagi lakpa company amatana makal amatagi contract thaba natraga lauba yaroi. Adubu makoina hauze hauze pariba development project sing adu matam chana luisinduna makoigi kaifam thokpa bill kaiduna Manipur thadokuna satkinaba matamde adumo pigani haina KCB ki Information and Public Relation Department ki Secretary and Punsiba Maitina Thadrokpa Serol Amana Hairi. Serol asana makata hai Manipur ki leriba department amadana Mapangi company amadada lamna masigi department projects singidamak bidding tarupa matamda entertain tawdana basu Serol asigi khutangda khangalakli Manipur da pakhaliba development projects singda local labor force tagi yandrabada sada marpumanga recruit tawdabani adubu specialist engineering role singi oinadi yandrabada sada nipumanga oigedabani hairiba condition ani ase ngana satrabadi lamda masigi settlement lekha tahana ba honabani haina lawgani construction company singna makogi workers sing amasung atai staff singi wage natraga salary piba matamda cash oina piba ki mahutta masa masa gi bank account da transfer tawgadabani account leijadaba singi oinadi tha asigi manungda account hangduna maka tarakpa matamda wage salary ado account khaktuda transfer tawgadabani workers singna thabak suba hawdringai gi matamda masa masa gi mingda life accident insurance policy amamam yaubigedabani amasung one time natraga recurring premium adu mari lenaba construction company aduna honorary grant oina thabigadabani karigumba development project mari lenaba laibak thiba thodokta kanagumba worker ama laikidaba natraga aso apan yarok labade mari lenaba company aduda laikidaba singi oina lupa lakh kun amasung aso apan nangkiba singi oina lupa lakh amadagi hauraga lakh tara phawba ex gratia payment oina pigadabani haibagi return undertaking ama worker kudimakta pigadabani Manipur ki development project singda thabak satharinge matamda company ga mari lenaba miyoi singna lujadaba lamdam asigi ethics amasung ethos ki wangmada leiba makhal amada ki thabak thong satharakpagi natraga chatharamagi praman phangba matamda senariba complaint ado Manipur da khodaktagi athingba thamba natraga makogi mayukta akanba action lakutkani Manipur ki miyoi group natraga company amatana mapandagi sanglakpa company amadada lam natraga office building natraga machinery na singba rent natraga lista nauna natraga hauzik pariba development projects singna losilakpada makatana rent agreement natraga list sandokpada athingba thamlei karigumba athingba asige mayokta leraklabadi lerakliba miyoi group natraga company ado Manipur miyamgi asokba yenabani haina lawbada natana lakotbam thokpa action lakotkani Mapandagi sanglakpa company singda lam office building machinery atai property sing rent natraga list piriba lamdam asigi ireisa singna tha ani phawbagi manungda rent agreement natraga list ki copies sing adu party asigi home affairs department ke secretary Pamal Yumnamsada yaholakadabani Manipur pumbagi oina contractor association amadagi hena leiba yaroi contractor singe marakta mot manadaba leirabasu Iramda masigi tungi epa tharangi tangai phadabani khanduna apunba saktam ama contractor sena utpigadabani Iramdam kanglaipaki tungi epana bagidama khanduna party na lawrakpa warep sing asi mari lenaba pumna makna mapung phana nga na satnaba khangalli warep sing asibu tarai tarai na khanduna tawbidana ba khanganbaga loinana warep sing asibu taruktaba tarabadi party na sabsaba action lokhatkani haibasi mari lenaba singna khangbiyo hairi SSLC exam ki matangda hanglakpa wahangi document mangalam lei file mangan bagi education S ki officer amagi tolop tagi lupa lising mga kaknaba commission khangan create Board of Secondary Education Manipur Bosem na lauba SSLC exam 2018 ki matangda hanglakpa wahang singi paukum pibangamdabagi damak lupa lising mga fine tinaba Manipur Information Commission na Education S Department khangan create Commission na laukibu warip amagi matung inna hariba senpam asi Education S Department ki SPIO Joint Secretary ki tolop tagi kaklaga government ta account hapsin gadabani file mahan bagi wapam asi tarai tarai na lokpam thokte haina paladuna appellant oikiba wahangmam Joy Kumar na hai kumza 2018 na pangthokiba SSLC examination ki wapam asi Manipur da asaw watho ama oikibani file tiba khangdre hariba asi RTI Act 2005 ki section 20 ki makada sairak phampham thoi Official singna file mangkre hairaga lengaki officer sing kangkhatuna RTI ki pandam phangamdana bo hona bagi tawdok kaya India gi atai atopa mafam singda su thokpa laikre
SPIO gi maikeda lepkiba legal officer S Dayananda Singhana hai RTI gi khutangda hanglakpa wahang aniga mari lainaba file thiba khangdabana maram oiraga haukiba January 6 commission pikiba yathang adu ngapangam kidre matung tarakpada commission gi yathang matung inna thabak pakhanaba sem saduna leiri nakal anima ki warol taraba matungda commission hai Central Public Records Act 1993 state government yauna sanaba yade adom oinama exam na singbagi maru oiba record sing ningthina thamba haibase public authorities singe tangai phadaba thodang ni kumza 2018 na pangthokiba SSLC exam ga mari lainaba file thiba khangdre hairiba ase RTI Act 2005 section 21 gi mayokta leiba thawong ni numit cham ga maudrani pharba phawbada matik saba pakum piba ngamdabagi damak education S department ki SPIO wariba joint secretary na lupa 5,000 fine oina thigadabani wahang aniga mari lainaba file thinaba honabada laukiba tabak torom sigi mapung paba affidavit ama March 10 fawbada education S department ki SPIO joint secretary na pikhalakadabani karigumba matam adu fawba file adu thiba khangdrabade SPIO na mari lainaba logi makada mathau taba thabak pakhatpagal lorina commission da status report pikhalakadabani mamangda su commission na kumza 2025 ki September 10 fawbada ayiba serol ama pikhalaknaba khangan kibada SPIO na thabak oina pakhalakide maduna maram oiraga commission na hiram asigi matangda mathau taba thabak sing pakhanaba honabada matam thekta hanki hairi video game na angang singbu terrorist ki saklo lohalakhre malemda lairiba angang singna yamna pamna sanariba Minecraft amadi Roblox haina khangnaba video game asina angang singbu terrorist amagi saklo loholakpagal lorina terrorist ta yawnabagi maram ama uhilakre hairi report asigi matung inna video game asigi khutangda malemda lairiba terrorist singna angang singbu terrorist ama oina recruitment tawbagi thabaksu chatharakibani hairi sahi 12 dagi 13 phawbagi manungda lairiba angang sing ase terrorist yauksilakpagi sang ase America gi oina sadani puritoini aduga Europe leba singi oina sada kuntrarom oiriba video game asigi khutangda terrorist recruitment tawkraba angang sing ase tongan ba akiba thabak thorom singda sinai hairi